Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maruoiba pau. Chief Justice K. Soma Sekhar Hari kunai da ahongba purapada ain ngagliba amadi while chukli pariba singi achoba daite lay. Recycle gi thong na amot akai sing loishimbada chawna mating oigani haina Environment and Climate Change Bivaki Director na hairi. Odisha da hoji tathariba Indian Association of Tour Operator gi Nifu suba chahi ki mifam da Manipur gi na chanabi amadi kumhaina lamkoiba singi puning chingsin kre. Manipur gi tongan ba zila singda lakliba numit humni asida akha araw yawna nong churuba yai hairi amasung Pradhan Mantri Narendra Modi na hairi Bharat asi space sector da ano anoba technology ki asinaduna kumang yangna chakhotpa leba ama oiba ngamle. Manipur High Court ki Chief Justice K. Soma Sekhar Hari kunai mambu ahongba purapada ain ngagliba amadi while chukli pariba singi achoba daite lay. Imphal ge Palace Compound de Labor City Convention Center da ngasidagi hoduna numinini chathagadaba NDNPS ek cybercrime amasung anoba criminal law ahongi matangda raja thaki oina conference hodol oduna Chief Justice Soma Sekhar Hai investigation agency natraga security force na miyoi ama phaba haibasi araibani adumoina maral leire haina pharaba miyoi adugi mathakta ahanba oina lakholikba first information report FIR aduda palliba wafam sing ningthina khanggadabani mangna hai matam punam ta ain ngagliba amadi wayal gi lamda thabak toriba singna miyoiba amagi hak shokpa yaba thong chatharoitabani lebasi gi oina semliba ain sing asi miyoiba kunagi yafenana bani Chief Justice na makata na hai cyber crime kadaibu kobage amadi karamba miyoi singbu cyber crime da chena bani haina khangadage haibagi matang da su marik chuba wapung kaya thamki loina ain ngagliba singna lebasi gi leiriba ain sing asigi akupa wapam sing ningthina khangjinna basu apil tokhi. Whether technical instrument is liable, whether this crime is committed by whom, these are all the things are very much concerned because of the reasons. Cyber laws, we are in the cybernetic world, we must be understand what is cyber laws. You know very well, State of Haryana versus Dinesh Kumar 2008, the Supreme Court held that the arrest means the act of being taken into custody under authority of law with the purpose of answering a criminal charge or preventing a crime. Another two words I am adding, inculpatory and exculpatory. That can be understood only if you are, as a law student, the professor of law must be, give some insight to the students of law. It should not become an industry. Tharum aduta saruk yaraduna High Court of Manipur gi Justice A. Guneshwar Sharma na hai karigumba wayal ama chathaba matamda maduda maru oina chenaba miyoy sing ningthina masa khangdokpa tangai fede masina miyamda achumba wayal phangamada achoba mateng oiragani mibam aduda Manipur Judicial Academy gi Director Justice Golmai Gaiful Silu Manipur High Court ki Registrar General Ozias Mutumna chingba saruk yakhi. Tharamasi High Court Manipur State Legal Services Authority amasung Manipur Judicial Academy na punishin bani. Director of Environment and Climate Change ki Director Dr. Torongbam Brajakumar Hari yum dagi tholokpa arem apasing amuk hanasin naba yaba polam sing oina puthokpa ngamlabadi amot akai sing loishimbada chawna mating oiragani wafam masing asi Imphal Izila gi Forum Pataleba Director of Environment and Climate Change ki officer nominee chathakiba solid waste management ki matangda khanane nabagi mifam loishin bigi tharomda Dr. Braja Kumar na phungdokibani mang hai miyamna ashigumba thabak sing asi paksana pakhat pangam labadi lamda masigi naha singda khutsa haibigi lamda thabak pi bangam lagani masida sunatana lamda masigi semilon fagat hanbidasu achoba thaudang lo bangam gani. Hojiti port khudimang se wan sablai kan large scale to we anaba government sida mateng pisala kanda laiba educated youth sing sida skill development to biraga laiba sarkar ki sahayata ki PPP model da natragana industry one time installation one time support system of government pisan birakanda laiba consortium yam natragana laiba cell group sing natragana individual level da koi promote to biraga startup ki program se amoina enhance to biraga training pi birakanda masigumba makhan ki enterprises ma'am thorok pase masna environment kanan badana economically societies da kanamus por kanina phajaba thammi taredna supply economy se mayam chang promote to minaraga waste management support amato mina sena it Thoramasi Institute of Engineers Manipur State Chapter Director of Environment and Climate Change amadi mahut bibangna punisinduna pangthokpani Thoramasi da solid waste management gi tongan hiram kya da akhang hisina wangangki pawgi marak thana atenba break ama
Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok pangamali hau na tareng mayor charpa langchak lakpa matam makong tasilakpa matamda kapiyo sibom hek sizinaba matamda adongi loglakkadoba phau aduna charam chatatnaduna leiramba adongi kai ado mabuk thalangani sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal Tabiriba Pawasi Akasvani Imphal Digini Raizigi Tourism Bivagna Indian Association of Tour Operators IATO gi nifu suba chehi gi mifam da saruk yaduna lamdamasi gi fazaraba nat chanabi amadi kumhai kaya masak takre Odisha gi puri da tha sigi kunmanga fawo chathagada ba mifam aduda Raiji gi Tourism Director Lorembam Bikramna luchingba myur kangbu amana saruk yari mifam aduda udyog singi maruoi ba myoy kayana Manipur gi mahausa gi fazaba amadi kumhai fiyong sing ningthina utuna lamkoiba kaya gi lamthungphang ohena ba miyeng thamli Ngarang ahobo numita Kendra gi Tourism amasung Culture Mantri Gajendra Singh Shekhawat amadi Tourism Mantralaya gi Director General su saruk yaki tharum gi saruk amo ina ngarang IATO gi Manual listing ani kun mga phongbagalona na IATO Hall of Fame Award listing ani kun mga lanthoki mipam aduna Manipur gi tourism gi leiriba machak sing khangmin aduna lamkoiba amadi udyog sing gi puning chingsinbagi achoba phamba amasu oiri haina Raji gi Tourism Corporation of Manipur Limited gi cherol aman hairi National Research Center NRC Manipur amadi Manipuri Students Federation MSF na sinduna nomugi oiba prime numbers singi matang da khangan bagi thorum ama Imphal Public Higher Secondary School Kanchipur da pangthokre Delhi gi Indian Statistical Institute ki Theoretical Statistics amasung Mathematics Unit ki Professor Santa Lashram na resource person oina wangang ki Thorum aduda wangang bada NRC ki President Thongam Ajina hai hauji ki mirol na angka haibigi tangai fedaba lay maramdi hiram kudimakta angka haibasi yaugdaba yadaba amo irakli Thorum aduda school adugi principal Oza Singh amadi Mahiru Singh NRC amadi MSF ki mihu Singh saruk yaki Manipur da hoji ainga sagi kalkarak liba asi ekhoi miwebana mahausa da toina singna badikini haina MLA haikam dingona phongdorakli Sengmai Kendrick Manung Chamba Krukul Makhalekai da Mamang da Thakiba U Pambi Sing Yangshin ba amadi anoba U Chara kaya thabagi thoram da MLA Dingo na makhata na hai aikoina maram leitena U Pambi Sing yantat pegi thabak toklasi asang amanta na thalaba malem ama oina tungi mirol da khudol tamlasi Sri Dingo na hai कोई environment होजिक लेबा इंगा सागे खल करक पादगी चिंगदा उमंग वमंग कोक्थर पसिना मरम मोरकांदा इकोलॉजिकल imbalance होर पसिना मरम मोरगा खरदा वरसु फानबा हाइदना जथा जब चार थाबगी प्रोग्राम मखंग अदुना कोई उ थारम मे हाबगी थममगा मदुना लोयबा नतबा मदु यंजनबिबा होय नर्चरिंग तौबिबा अदगी अकोइबदा लेबदु सेंदोक्तिबा अदगी उसे मखुम मरै फाना चावनबा होनबसी मसिगी थौरान तंगाय फदना कोई लबम थुई हाइदना सुमाइना थमजनिंग Lekhitrapa Guru Bipin gi mapuk numit ningsing thorum ama Imphal gi Kalimai Monday danga si pangthokre thorum asi Radha Madhav Cultural Institute na sinbani thorum asi kamari lenena institution asigi artist sing amadi Mahiru Singh na tongan ba jekoi kaya utki Kakching zila gi Sero Makha Lekai digi leramba pokhai triba bom ama Assam Rifles na aso engam yaugdana pokhai hankre miyam da khudong tingai oba post adu lamdam adu gi miyosina tha asige kungani thoi da thengna kibani mapam adu da Raja Police ki kangbuna yengsilaba matung da Assam Rifles ta pau pirak padegi akhana ba bomb disposal unit na aso engam yaugdana pokhai hankibani Assam Rifles na lamdam asigi munung hanchin ba khul sing da packet ba yaifa tharong gi manung chana ngasi kamjong zila gi konkhanda friendly oiba volleyball match ma pangthokre amaromda Assam Rifles na Tamenglong zila gi tambai da thibu humbe gi thabuk chathabada yingok bottle chamani phumari phagat khre makha taba angi oiba thabuk lokhona na ba phagalaba polam sing adu tamai police station da sinakre Lions Club of Thawbal amadi Manipur State Power Distribution Company Limited MSPDCL na pune sinduna Prime Minister Suryaghar Yosna gi matang da nomoi oiba myam puna khangmina bage thorum ama ngasi Thawbal Khetri Sanglengi conference hall da pangthokre thorum atuda Lions Club ki miyosing amadi MSPDCL gi official sing saruk yaki Imphal is zila gi khundra pum kendra gi manung channel ba sagol mang multipurpose community hall ngasi zila asigi DLO na sinduna FCS agency gi mipam ama pangthopagaloina na nafsa ama sum kisan credit card ki mathang da miyam punna khangmina bagi thorum ama pangthokre thorum atuda FCS and PD Imphal is ki DSO Kanguzum Dhananjoy na hai nafsa gi card amadi kisan credit card pai ba yadaba miyoy ka yauribasi yingshil lagani
Kadana lisang sina chacharakpa campaign gi saruk amu oina noma gi oiba academic awareness among asi Model Higher Secondary School takgal da pangthokre thoram atu the resource person oikiba kada gi Secretary General Tekhelambam Gitchranda Mahiru Singh da slide so utuna nisana piba chething kya gi matang da khanghan ki Foundation for Rural Urban Development Manipur gi President L Tombi nga luchingduna ngasi Imphal is zilagi SP office mamangi lambi samzimbagi tabuk chathakre Manipur ki tongan bazila sing da lakleba numit humni asida aka aryawna nong churaba yai hari Indian Meteorological Department Imphal Center High Imphal East Imphal West yawna ate zila sing da su ngasi aka aryawna nong churaba yai Tamenglong Senapati Jiribam none amasung Frezo zila dadi hariba pibam asi lakleba ningthaukawa numit phawba mayokna raba yai hari Chingi jila ayamba da hayeng amasung hangchit nong churaba yai hari Akasvani Imphal legi paw tabiri Pradhanmantri Narendra Modi haidi Bharat asi space sector da anoba technology kaya sinjuna kumang yangna chakot paleba amu oiba ngamle mangna hai semi-cyclonic engine amasung electronic propellant gi lamda leba asi mangsil thaba ngamle atuba matamda Gagayaan mission hogdoglagani Pradhanmantri hai atuba matamda Bharat ki oiba space station lehanba ngamlagani National Space Day gamadi lenana piba mahaki video messages amada Pradhanmantri na space ki lamda thabak toriba scientist na sing amadi miyamda yapa paujal pikhi Mangnai National Space Day asi leba asi ginha singi oine yamna maru eba amadi harauba numit ama oiba ngamle hauki ba chehi taramathu asida sarkar asina hona badagi space sector da anoba panduk ama hangba ngamle mangnai space technology asi leba asi gi lengak sasan gi saruk ama oiri masina lomi ama sungami singda technology khudangda khudong chapa kaya piri Pradhan Mantri na makhatan hai space ki lamda khumang choksun asina leba asi gi miyang gi punsi mahingda hena laitho hanba ngamle ngasi National Space Day gan kamari lenena Group Captain Subransu Sukla na New Delhi gi Nehru Planetarium da Acharya Bhakta Gallery Sangakre Paumising da Wangang Budasri Sukla na hai hagolak liban ha sing na makhoi gi manglan adu mong phaun han bagalona leba si gi mingchar propang ngam na bu hona gadabani masina leba asubu hena chakot pangam gani Mapan Thoram Mantri Dr. S. Jaishankar na hairi Bharat amasung America gi lalol uti ki lamda yanaba singi wafam makhatana chatharagani mangna hai sarkar asina lomi amasung pothok macha macha pothok liba leba sigi miyoi singda makhoi bu puning thagotuna makhoi gi damakta thorang kaya paikhatli New Delhi da ngasi ET World Leaders Forum lisingani kunmanga gi thorom da wa ngangladuna mantri na hai Bharat na America ga leba ani gi oiba warep kaya da thodang lomi duduna yanaba kaya purukpa ngamle mangna hai sarkar asina leba sigi miya masamarom dom lepchaba ngamnaba thorang kaya su paikhatli Uttarakhand ki Chamoli zila da ngarang numidang lepna nong chubadegi ising ichawgi awaba mayoknari Akasvani Paumin hai ikhang khangogdana nong lepna churapadegi isingi imai wangkalaktuna ichawk thokpani District Administration amasung Disaster Management Bibhagna mi kanba amasung mi thangdokpagi thabak chathari Mukhyamantri Purkar Singh Dhamina mari lenaba miyoi singda mi kanba amasung thangdokpagi thabak khumang yangna changshinnaba khangankhre mara asida nongna amangata thokraba yumkai singi khudaktegi oina tengbang pinanaba haikre Hauzik sanabagi pau Mangsatabam Premananda dagi Northeast United na sama kuntra mari suba Duran Cup ki mapu oikre ngasi Kolkata gi Vivekananda Yuva Bharati Kirangan Stadium da sanakiba match amada Northeast United FC na Diamond Harbour FC bu panjal taruk amada thoiki Northeast United ki maipa ga panjal sing adu Gaiton Jairo Huirom Thoi Asir Akhtar Parthib Gogoi amadi Aladdin Azare na chanki Taruk Subaroba Panjal Aduna Northeast United FC ge Aladdin Azarena match ki extra time gi mari shuba minute ta penalty da chankibani Northeast United ta Manipur ge Sanroi mari yauri adu Diamond Harbour gi amata ngai Panjal Aduna Michael Kotajar na chanki Sub Junior Girls National Football Championship ki ngasi sanakiba match ta Manipur Sub Junior Girls Football Team na Tamil Nadu Panjal Mapal Sino da thoikre Manipur gi mai papai Panjal Singh adu K Nandini Delina Ningombam TH Malenganbi T Rezia amasung Dasila Senjamna chanki Tamilong Football League Tournament ki ngasi sanakiba match singda Chengdai Namjong FC na Takhongsa FC bu panjal mari amada thoikre ngasi sanakiba atoba match amada WP FC na amana YC bu panjal trama thoi amada thoiki Ksh.Chitrabhanu
अरोइबदा मरोइबा पाउ अमुक हना चीफ जस्टिस के सोमा सेकंड हारी खुनाइदा अहोंबा पुरपदा आइंगाकलिबा अमसुंग वाइल चुकली पारिबसिंगी अचोबा दायित्व लई रिसाइकल की थौना अमोट अकाइसिंग लोइसिंबदा चाउना मतेंग ओइरगिनि हाइना एनवायरनमेंट एंड क्लाइमेट चेंज विभाग की डायरेक्टर ना हाइरी अमसुंग प्रधानमंत्री नरेंद्र मोदी ना हाइरी भारत असि स्पेस सेक्टर दा अनो अनोबा टेक्नोलॉजी के असिनदुना खुमांग यांगनो चखोटपा लेबा अम ओइबा ngamle पाउलिसरी